Ahmad Churaji pokpagi chahina 1949 aduga sibagi chahina masagi chahi yankai mapan surakanda maduri July 2008 tani mahak ase Indonesia haiba country adugi serial killer amani mahakna 1986 amadi 1997 gi marak asida nupi masing nefu gani thoi hatki mana magi victim sing asibu makhuri metlaba matung hatuklaba asiba hakchang adubu laibakta makhwang gi saruk fapu phumjenduna thammi hairi hariba thabaksi mana magi lightin gi oba black magic ki ritual oba thabak amagi damakta tawbani hairi surajitna hatuklaba asiba hakchang sing adubu magi mayungi marakta leiba shugi farm amada makhwang phabu loina phumjenduna thammi aduga asiba hakchang sing adugi makok aduna magi mayum maikairom da loina onjilhali hairi mana asumna tawribagi maramase mana tawjariba fattaba lightin gi black magic ki thabak aduda hena sakti fangnabani hairi Churaji asi Medan hairiba Indonesia gi North Sumatra province ki capital amadi khwaidigi chawba city asida leirami Churaji asi sanmacha pohanba natraga sanmacha santopagi thabak asi tawrami mahak asi dukun haibadi black magic tawba amadi mina supernatural power paiba maiba amani haina su laurami magi manakta nupi kayama lai khurumba posem jadu tawba thabak tawda daw yanaba amadi masak matau kuina sangna fajanabani haina maga tanaba onaba kayama laklami Surajina kona haidoropagi matungina mana nupi kayama hatkibagi maramasi laikhidraba magi mapana magi mamangda laktuna magi black magic ki sakti asubu mapangal hengkat hanabagi damak ritual loina nupi masing 72 hatlo hairami hairi masdigi mana nupi sing asibu hatpa horokhibani hairi 24 April 1997 da diwi kawi nupi amana riksho thoba nupa amda mabu datuk hairiba mafam asid thinbiyo aduga mi atopa kanamada da haido kono haina hairami hairi numit humni haukraba matung diwi gi fi thongdaba asiba hakchang chu ngakta hoba lavuk amadagi fangki diwi gi tangkhai phumjelaba hakchangbu mafamduda leiramba nupa singna tawthoktuna lawthokki aduga masidagi makoina police kauki hairi risho thoba nupa aduna police amidi diwi gi family da haidoraki madudi numit humni gi mamangda mana diwi bu Suraji ki yumanakta drop tawrami haina masidagi police na Suraji unaba lakhi police na wahang pahang tawba matamda Suraji na ahambada karibata haidorokide masidagi magi mayumda thiba humbagi thabak chathabada diwi gi handbag dress amadi bracelet na chingba Suraji gi yumdagi fagatpa ngamki hairi April 30 1997 da police na Suraji bu interrogation cell da pudana wahang pang tawba uki masidagi diwi bu mana hatpani haina haidoraki masida natana mana nubi masing nefuga ni thoy magasu diwi gi mihat kamanana mamang da hat khre haina haidoraki masidagi police na thiba humbagi thabak chathabada magi yumanakta chungakta hoba filaduda nupi gi asiba hakchang nemfuga ni thoi fangba ngamki ayambana patha pumthabadagi masak khangdabsu yaurami haina phongdokli Surajitna police ta haidoropagi matungina 1986 ta magi siga mapana magi mamangda laktuna nupi 72 gi asiba hakchangi matin thau haina hairami hairi hairiba thabak asi tawrabadi mahak yamna sakti leba black magic toba maiba ma oiba ngamgani haina hairambadagi Surajitna asuk yamkraba nupi sing asi siva ngairabadi thabak asi oithoklaroi haina nupi halaga thabak asi pangthokkibani hairi miyamna masak khangnaba maiba ma oibana matamduda nupi kayana mabu unaba lakhi masigi khudong chawa lauduna mana nupi sing asibu hatuna makhoi gi matin sailaiwa thaklaba matung makhoi gi asiba hakchang adubu magi yumgi manakta leiba sugar cane field amada mamaina magi yumda onsinduna amadi masana makhwang phau famjinduna thambani hairi masana masagi maral yazaraba matung Suraji ki trial si 11 December 1997 da tawki magi nupi ahum amadi magi sister ahum su loina fagatki magi nupi ahum sigi marakta amana hairiba fatraba aki tu zunungai aba thafak si tawda mating panglammi Surajin masagi maral ki damakta
Sahi Tara jail da Lairaba Matung 11 July 2008 firing squad na nongmaina kapthek death sentence piki mabu sibagi charak piba sida courtroom da Lairiba yamlaba miyoi asina harawa phongduknaki amadi television da yengliba lebak adugi meyamnasu harawa fen ba phongduknaki hari magi mateng panglamba magi nupi adusu death sentence piki adubu kona sentence adubu hantaduna mapun sisoba jail da lebigi phato oina taki hari tabi bichanau singna ngasi aigi wari asibu kamdo boge habado comment tobiramu video subu like share tobiramu amadi channel asubu nungsi video subscribe tobiramu matung dasu nungairaba wari kya puja lakchage ngasi gidi mayam ge mafam dagi kaina raba yathangni jare